ngasi gi oiba tongan tongan ba page kharagi post seng loktak mapau updates na collection tawduna thamjage amadi video asibu meng tabiri ba punamakpu taramna oksabaga loinana ikai khumna butchari ahan boina kangla pau fb entertainment hairiba group asida asem likhindra na post torok amakhak thamjage Mizoram CM na US ta piba speech adu India dagi tokhai tabagi wa natte India gi territory Bangladesh amadi Myanmar da expansion gini hairi ahanbada kuki jo animal noi kharagi apamba phangnaba India na di kaidawbagi Chittagong da lanchokna gadoiba haibo wahang hangli anisubada Bangladesh ki Chittagong da leiba noi kuki terrorist singdi Bangladesh military na uchi hatpa dauna haliba haibasi kawgono hairi ahum subada India military si kuki noi gi kuki len demand tawbada sizinaba yaba sanapot oina uganu Assam Rifles ok taba karana noi gi mitchang changi army kudimak noina sizinaba yani khanganu haibo wafam sing phongdoli makha satharakpada Surchandra Jodoka semboy mitai hairiba PS asigi post ama nikhak lokhotjagi kuki gi lalong di leptri kuki na santi sunglai leheloi makhoina pamisi Manipur santi oidabani haibo wafam sing phongdoli Makatana details in commenta kuki kangbu kharana history record ka political identity laitaba jo jomiga kuki jo hairibising asi refugee ga illegal immigrants hairibising ni hairi makha satharakpada the nomadic creation hairiba PS asigi post amani khak lokhot charaga miyam da kudol tamjige Churachandpur da lamgi wahauda khul anigi miyoi seng nomaina kap tuna hatok naranga dawri haiba wafam phongdogli Makatana ngarang sina laimayungi video viral orakhiba aduga mari lainana aikhogi khulngakpa ichilinaw singna phaduna matung tawdana ba warakre amadi matungda asumna matong huktaba thaba asi makatana satharak ahakpa cherak pigani nupi khunaibu chentaba amadi maitai aikhoida ina nanchunaba honariba singbu khulngakpa ichilinaw singna lemna tharoi amadi akanba miyeng changbaga loinana asigumba matong huktaba nupi singbu akanba parat tambiragani haiba wafam sing PS asina pawdamli makha satharakpada AT General Headquarter gi PRO oina thau pubiriba Rubin Mangang Khoirakmangi PS tagi post ama nikhak lokhot charaga thamjigi mapal leibakta aikhogi nungaitaba pautai asok apan yaure swaida wathi warem mayang nupa negro nupa ga nayum da waraktabagi lichattu utholakhinu wakhal nungaite oktabigi mafamda tongan leibani aduda leibiyu leishabisu saba phadi phara saraba noi kharana fajakraba maitegi nupibu mangthokanu haiba wafam phongdokli kuki gi Simon Khuldagi thamnapokpida nomai round yankai hena kapsilakpagi paw leire kuki tumina khak leite maitedi aikoi masel hunnaba leptri nupi nupa kaya nishagi ipakta madi oktabigi lichat chajatta asum hengalakli nakhoibu kari numitta bab tarakadabano iraicha sa marak asida maitegi yumda bom langsinduna yumda amang ata thoali aikoi sibu kaidausi haibano kayam kuina aikoi masel set tuna chana kisi haibano haiba wahang hangli Minai gi lebak ni da relief ta leiba ichalamagi ektiba ama ngase numidang horan bikrena hauzik ko lai CD yaroida iraicha masel oirasu kaidagi CD henmale hairi makha satarakpada Kwakaithel 360 hairiba page asigi post ama nikhak thamjigi masak khangdaba miyoi singna retired director local fund audit Laisram Badal Kumar Singh chahi humfuga taruk Impal East district ki yumda numidang pung teret tarakpa matamda bom langsenduna pokai halamde hairi makatana Manipur gi wathok national issue ama oirakle haiba MP Bimol Akoijamgi wafam phongdokli makha satarakpada hi yai khomba news hariba page asigi post ama nikhak lakhot charaga aroiboina miyamda kodul tamjige nauna upgrade tawba 33 kb line commission tawnabagi damak conductor screening amadi jumper connection gi thabak leiba maramna chaliba tha asigi tang taramari gi ayuk pung Nipan dagina baro fawba 33 by 11 kb Kaishampat subdivision shutdown tawgadauri maram asina substation asigi makhada leipa pauna kaichel wahengmam leikai sagol ban tijim amadi Kaishamthong hairiba mafam sing asida hayeng maigi khudong sadaba leigani haina MSB Diesel substation division 1 gi manager 3 na tadorok patchiro lamana khangalangli makhatana Thobal district ki manung chana leiriba recognize tawdaba institution sing lengak na miyeng changduna makhoi gi mathakta ain gi oiba lokhotpam thokpa thabak thorom sing lokhat pinaba private schools development council PSDC Thobal gi secretary Jotin Salam na ngarang promising unabada phongdokhre mahakna makha taraduna haikibada karigumba lengak na miyeng changbidaba tarabadi PSDC Thobal gi oiba task force ama semduna
yengsinbagi thabak chattaba hawragani hainasu phongdokhi makhatana mai huralaga thanba haibasi lengakta awaba pibani lengakta awaba piba haibasi lamdam asida awaba pibaga chap manai haina Power Minister Thongam Biswajit Singh na phongdokhre wafam asi ngarang MSPDCL SDA Manipur amadi Bureau of Energy Efficiency B ga khuchamnaduna Samarok Kids Garden da pangthokiba Energy Conservation Week 2024 thoramda saruk yaba lakpada phongdokibani mahangna makha taraduna haikibada miyoi kharana mai huralaga thalaga atopa miyoi kayada chauna akaibe piri Manipur thokliba irang asina maram oiraga lengaki tawgadaba thabaksing paikhatpada khudungsadaba kaya mayoknari adubu atuba matamda pawargi oiba thabak thoramsing paikhatpa hawragani amadi miyamna mai huralaga thanbiganu hainasu appeal tawki makhatana Manipur asi aruba tanfam amada leire maitai amadi kuki lan soknaduna Manipur sembada achobu thodang lauriba maitai khunai bu muthanaba amadi Manipur bu thugainaba honariba singi mayokta aikhoi punna leminasi haina RK Sanayamna phongdokhre makha chatarakpada aroiboina ngarang New Delhi ki Jantar Mantar da pangthokiba wakan mifam amadi nupi laningsing thoramda saruk yaba chatkiba imagi maira convener TI Sujata amadi mahaka chaminakiba ima ani punna makhoi ahum ngarang numit yungba matung pung baroga minute tara khara helakpa dwaida Delhi police tagi mioi khara makhoina leiriba room aduda laklaga ngarang Jantar Mantar da pangthokiba wakat mifam amadi nupi laningsing thoramda saruk yankidabaga loinana makhoi ahumna leiriba room dagi mapan tholakpasu yaroi haina house arrest tawduna thamkibabu imagi maira convener TI Sujata na pendaba phongdokhre mahangna makha taraduna haikibada tungda horokliba icha isu singi yaifanaba khanduna chenja chongjaba sida kari aran mamadi tawkhrabagi hainasu mahangna makha tana phongdokhi haibo phamasi thamjaraga ngasigi di matang saida loishinjare